Hello everybody. Ano video da ano mathel ong loina na mayam bo mukha na taram nokchari akoi ngasi chaga dorwe mathel asidi nga thongba mane thabi ne adagidi yen ngauba ne adagidi thangjinga kai thabi ga metpa maga saugri maga audi tintha roi je chakla me chana ba tawrasi saugri jana dai bajang bali saugri jan tawge Well, saugri ko hawo je mama na masak pam mo mo si ko hawo je awe awe makan ngawun sige ngang không có mấy trong hôm nay mèo là cái cấm tàu trên đồ mèo ngồi tàu với nó sẽ ngã thông bây giờ ai cút bốc chốc tới có mấy hàng mình mà đông cà thô kìa cha rồi gì ngoài tàu à thành nhau ấy ngon rồi đâu nhỉ đâu vậy hai thùng giờ mấy hàng mình nó cà thô này cái ra này đó
ꯁꯤ ꯁꯧꯒ꯭ꯔꯤ ꯈꯨꯍꯥꯎꯁꯤꯗꯤ ꯍꯥꯎꯋꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯂꯥꯛꯏꯉꯩꯗ ꯂꯦꯟ ꯇꯥꯁꯜꯂꯛꯄꯒꯨꯝꯕꯅꯤ ꯂꯦꯟ ꯇꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯎꯁꯜꯂꯛꯄꯒꯨꯝꯕꯅꯤ ꯉꯁꯤ ꯈꯨꯍꯥꯎꯁꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯅꯣꯡ ꯂꯩꯔꯤ ꯆꯥꯎꯊꯣꯛꯑꯦ ꯄꯨꯈꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩ ꯆꯥꯛꯀ ꯇꯣꯛꯑꯒ ꯏꯁꯤꯡꯗ ꯐꯖꯅ ꯊꯛꯄꯅꯦ ꯑꯩꯗꯤ ꯉꯝꯗꯦ ꯆꯥ ꯆꯥꯅ ꯊꯛꯇꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯚꯤꯌꯔꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯤꯌꯥꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ 10K ꯐꯠ ꯌꯧꯍꯟꯁꯦ ꯃꯌꯥꯝꯒꯤ ꯒꯤꯐꯇꯣ ꯁꯠ ꯂꯥꯎ ꯐꯪꯅꯕ ꯑꯩ ꯁꯠ ꯂꯥꯎ ꯄꯤꯊꯣꯛꯀꯦ 10K ꯍꯦꯛ ꯌꯧꯕ मेरे वीडियो को देखने के लिए मेरी तरफ से बहुत बहुत धन्यवाद ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯩꯒꯤ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯈꯪꯕꯁꯨ ꯌꯥꯎꯋꯦ ꯈꯪꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯅꯕ ꯍꯤꯟꯗꯤꯗꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯤꯟꯗꯤꯁꯦ ꯉꯥꯡꯗꯕꯀꯣ ꯑꯗꯣ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤꯗꯤ ꯈꯪꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯝ ꯍꯩꯗꯅ ꯉꯥꯡꯕ ꯅꯠꯇꯦ ꯑꯗꯣ ꯃꯥꯟꯅꯕ ꯈꯪꯅꯕ ꯍꯥꯏꯕꯅꯦꯕꯀꯣ
ꯑꯩ ꯏꯃꯥꯟꯅꯕ ꯕꯣꯂꯥ ꯅꯪꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯊꯣꯛꯑꯒꯗꯤ ꯑꯩ ꯍꯤꯟꯖꯥꯡꯁꯤ ꯍꯥꯎꯋꯦ ꯍꯥꯎꯇꯦꯗ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ ꯍꯥꯎꯕꯅꯤ ꯅꯨꯃꯤꯠ 95ꯅꯤ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯕ ꯌꯦꯟ ꯍꯥꯎꯋꯤ ꯊꯥ 3 ꯆꯍꯤꯗ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯌꯦꯟꯗꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯁꯤꯅ ꯌꯥꯝ ꯍꯥꯎꯔꯁꯤꯅꯗꯤ ꯎꯝꯗ ꯆꯦꯜꯂꯦꯅꯦ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯍꯥꯒꯠꯂꯤꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯣꯗꯤ ꯆꯠꯂꯅꯤ ꯁꯤꯌꯥꯎꯁꯦ ꯊꯕꯤꯁꯤ ꯑꯝꯇꯪ ꯉꯝꯗ꯭ꯔꯗꯤ ꯊꯕꯤꯁꯤ ꯌꯥꯝ ꯄꯥꯝꯃꯦꯕ hauwe hauwe 하이ꯗꯅ ꯀꯥꯟꯅꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦꯀꯣ ꯑꯗꯣ ꯁꯤ ꯉꯝꯗ꯭ꯔꯦ ꯊꯥꯡꯖꯤꯡꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯁꯃꯥꯞꯇꯪ ꯑꯣꯏꯔꯁꯦ ꯃꯊꯪ ꯂꯥꯛꯀꯗꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯃꯊꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ